Lakhipuronline puthok saba November ki tang kunhumdoi thangje numit ki Khomjinba Pao tabirasi ahanbada maroi pa pao Jiribam da thoki ba thodok singda laikhitraba mioi mapan gi hakchang silchar mineral sangdagi poraklaba matung Jiribam gi ningsing khundat lairon chankre kasar amadi Jiribam gi ngamkhaida thoganingda ba thodok thoktanaba ngamkhai paringda akanba cheksil thorang lokhatkre nupi angang sing yauna Jiribam gi thodok adubu maigai kaya dagi pendaba phongdok narakre amasung Assam gi Bidhan Sabha Kendra Banga gi maraki mikhal gi vote masing thiba ngasi ayuk pung 9 dagi hauragani Hauzik mapungoi pa pau tabirase Jiribam da thokiba tongan ma mihat mipun gi thodok singda laikhitraba mioi mapan gi hakchang Silchar Medical College ki Miriel sangdagi puraklaba matung ngarang nungthil Jiribam gi ningsingkul manakta lairol chankre Lairon Chankraba Chang Sing Adudi Laisram Baren Mite Chahi Humpu Maibam Keso Mite Chahi Humputra Mathoi Yurembam Rani Devi Chahi Humpu Telem Thoibi Devi Chahi Kuntra Mathoi Telem Thazaman Bi Devi Chahi Nipan Laisram Lamnganba Thanipan Laisram Chingkhai Nganba Chahi Animakhai Laisram Haitombi Devi Chahi Kunmanga Amadi Kundrapam Athoba Chahi Kunmathoi Makhoi Mapan Nasini Manipur Lenga ka yanaba porakpadagi Jiri United Committee Amadi Joint Action Committee Anigi Miut Singna Thawai Yaudraba Haksang Sing Adu Silchar Dagi Gari Lambida Akanba Security ki Cheksel Thoranga Loinana Jiribam da Purakhibani Haksang Laubada Saruk Yakiba Mahiroi Kundrakpam Athobagi Mapabung Kundrakpam Tombana Yamna Pendana Machabu Nomaina Kaptuna Hatkibagi Thong Adugi Matangda Pendabu Wapung Kaya Phongdoraki Jiri United Committee JUC ki Chairman Mutum Maipak Sana Mangang na haikibada Jiribam DC yauna Lenga Kawari Sanabadagi JSC yauna Laikhitraba mioi mapan gi Asiba Hakchang Silchar Medical College tagi laubani haiki Manipur amadi India lengakna nupi angang singbu tamthina hatpada chenaba sing ahakpa cherak pibiu aduga JUC na kaukiba pung 9 gi general strike manungda mahiroi ama hatkiba du da chenaba mioi adusu logi oipa cherak pibiu haina phongdokhi Jiri Development Organization JDO gi President Elangbam Dewana Paumising da Phongdokhibada asiguma thawang asi India lengakna tumina laithokphum thokte akanba action laukhatkadabani haina phongdokhi Laikhitraba mioi mapan loba lakpa matamda kasar gi CSO Singh amadi Maira Paibi kaya amasu saruk yakhi Honda thoiba thawdogasi amuhanna thohaningde ado agoi isada samana atamnana nongmaina kapasi asi hakpa cherak pibas mafagi yapam ne du makhade aikoina singwase amuhanna thoktanaba ai haininge ado loina thoiba angangsi yamna kana toba angang nate asi mapa koina koi lemina ba koina khangi ado adana sarkar gi makai de su jengbe phum thopa tawibum thopa adum tawbiu aduga tasengna di hakna haragadi khudakta ai samuk phangnaramagadi ai nongmai pai mi amai de ai su kapkani asigi kaino sinipta naibra kari nectar haibra kaino yam sauningi mai macha da thodi kamai tawduino se adum nioi ba magi wakhan da nate ma sa magi wakhan ne ba bekra da chalo ba bekra da chalo chango tawnani ba thabak se adu gi kaino da taw ba kaino mani san ba akhoi sen da kapi se yam pen de se aduna makhade thodok pa ninga lete mayam su khangi du ne aduna khoina JS kali da khoina ka khoi kaino taw jare moina haiba du ai ya na buji angang koi Hojik Silchar Medical College ki majority dead body laibo masida ko Jiribam gi apunba body oiba CSO sing body oiba Jiri United Committee aduga Borobega side ki JSC aduga Jiri Circle gi JSC ga punna koi DC Jiribam gi DC ga jana raba matunga masi dead body si koi loba Lakshabani ayamba hojik procedure punamak loselae adung haki matungda koi dead body se puragani akoina hygienic badi Manipur government amadi India government hygienic se mara laitaba misam nupi angang aduga
IDP oina leiriba internal displaced person oina leiba borobra cycle gi mioi nupi angang taruka aduga ekoigi nupa aniga tamthina hato piramba sigumba jagrador incident ayra khangnaraga leidoroba asigi thaudo asida chenariba militant singdo madu hakpa charak pigadabu ain du oiba makhoi makhada inquiry yam thuna tawraganda madu makhoi terrorist ek adugi damakta terrorist organization amani ana laukhokadim na habase mangjongna JOC na su home ministry da koi through chief minister manipur chief minister khudangda ko memorandum submit tawre adugi makha tarakpada state force ki side tagi ihau changsalingai da JOC na 48 hours ki mission miyam singadu hagra matung da madu thadok piro nupi angang singdu thadok piro ke ta kaina thadok piro haibagi khongjang changsing lagi 48 hours manung da ihau haujaba angang ama chhatra ama madu tamthina happy khiba adugumba body adusu ga loina na koi haiba body punna mapan se koi Jiribam gi ningsing khungi manakta leiba mafam mamada koi leiroi changani seri pura matunda asigumba tamthira miha singa se masi makha tana tawdana ba adu chenaramba mioi sing khudima ain ge ba chapchaba thabak lokhat piu haiba wapam si media gi site ta thamjali those the civil people are there, they have no weapons are there. This and that we also appeal to the central government to take appropriate action against these who are doing the terrorist act in the border circles. And we, all the peoples of Jiribam and COs where he was coming here to check these bodies and will be buried on our funeral will be done into our part of Ningsingkun, the biodiversity fox. Then after that, we'll do a series of agitation will be done. We're electing here, so to do a funeral properly in Jiribam, and we'll take a step of different type of step, so that will hear the dumb ears of that Indian government or the central government or the Manipur government. They have to act something against this. Thank you very much. ভাষাটো বিচাৰি পোৱা নাই মনটো ইমান দুখ লাগিছে আমাৰ মণিপুৰী মহিলাবিলাকৰ অন্তৰত জুই জ্বলি আছে এনেকুৱা নিৰ্দোষ সৰু ল'ৰা ছোৱালী মাইকীবিলাক অত্যাচাৰ কৰি কেনেকুৱা মাৰিছে সিহঁতে ৰাক্ষস বুলি মই টাইটেল দিওঁ আৰু মই এটা বেছি কথা নকওঁ মনটো ভাঙি আছে আসামৰ CM যে মাননীয় হিমন্ত বিশ্ব শৰ্মা মাছ ব্ৰিলিয়ান আমার মণিপুরটো নর্থ ইষ্টর হয় নহয় আমার মানে CM বীৰেন সিংটো 2 নম্বৰত থৈছোঁ মই কাৰণ আমাৰ লোকত হেৰি নাই ওপৰত চেয়ারপারসন নেই কিন্তু আমার হিমন্ত বিশ্ব স্যার এতিয়া পর্যন্ত ইম্ফলৰ সম্বন্ধে একো কোৱা নাই আকৌ মাননীয় প্ৰধানমন্ত্ৰী নৰেন্দ্ৰ মোদীজী বাহিৰত ফৰিনত গৈ বহু প্ৰব্লেম সলিউশন কৰিছোঁ সি বহু নাম কমাইছোঁ আমাৰ লোকৰো ক্ৰেডিট হয় এইটো কিন্তু এতিয়া মণিপুৰৰ হেৰিতে আমাৰ ওপৰ মহল মন্ত্ৰী MLA বিলাক কিহৰ চুপ থাকে এইটোৱে মনত দুখ পাইছোঁ Jiribam ki thaudokta minungsi yaudana hatok pikraba haksang mapan ngarang Silchar Medical College Mirel Sengdagi Jiribam tamna pubagi lambida Kasar gi Rongpur Batripar Koroi Kandi Paskandi Chandrapur Ranipur Palarbon Sribar Sipur Poilapur Borbil Konjenglai Kai Chingya Lekai na Chingbagi Mitei Ichilinaw Singna Hailei Maira Katuna Ikai Khumnaba Utpi Kibabu Seram Herajitna Thagachaba Phongdorokle Kasar amadi Jiribam district ki ngamkhaida thoganingdaba thodok thoktanaba ngamkhai paringda akanba chaksil thawrang lakhotkhre Jiribam da thokiba thodok ki matungda Kasar amadi Jiribam district ki ngamkhaida thoganingdaba thodok thoktananaba ngamkhai paringda ayuk numidang patrolling chatuna ngak senba ki thabak chathari haina Kasar gi SP Numal Mahata nangarang paumi singda phongdokkhre Kasar gi ngamkhai lansinduna kariguma makhalgi nataba thawong chathanaba honaraklabadi ain gi matungina akanba thabak lokhatkani haina mahakna makhata Phongdokhi Paumi Singh da wangang bada Jiribam ki SP Robinson Singh nasu Hiramasida matamaya bada Kasar gi SP ka tathok tasin taunaduna lokhat pam thokpa thabak sing checksina lokhat li haina mahakna phongdokhi
जैसे भी अभी जो असम मणिपुर बॉर्डर का जो एरिया है अभी पीसफुल है और सिचुएशन हैज़ बीन इम्प्रूविंग इन जिरीबाम एरिया और वी आर रेगुलरली पेट्रोलिंग। हम जो एरियाज़ हैं यहाँ का जो रिवर लाइन एरिया है और जहाँ का 2 नदी है, एक जिरी नदी है, एक बराक नदी है, दोनों हमें रिवर लाइन रात में हो या दिन में दोनों टाइम हम लोग पेट्रोलिंग कर रहे हैं। और इसका जो अदर एरियाज़ है हर जगह पे हम लोग को पुलिस टोकरी है जो लोग ने यहाँ पे 24 आवर्स हमारे यहाँ ड्यूटी कर रहे हैं और हर आना जाना लोगों का जो भी है उसको हम चेक कर रहे हैं। और इस समय में कोई ऐसा कोई लोग जो मतलब इविल इंटेंशन लेके आके अंदर नहीं आ सकता है और कोई ऐसा कोई कार्य संपादन नहीं कर सकते हैं। उसके लिए हम लोग सख्त हम तैयार हैं और हर तरह से हम कोशिश कर रहे हैं, पेट्रोलिंग कर रहे हैं, रिवर लाइन पेट्रोलिंग कर रहे हैं। और यहाँ पे कोई भी ऐसा लोग आके अगर कोई बुरा काम में कोई अंजाम देने के लिए कोशिश करेंगे उसके ऊपर सख्त लॉफुल एक्शन होगा। उसके लिए हम लोगों ने हर तरफ से हम लोग तैयार हैं। We have been conducting this kind of joint patrolling with district police of Kasar, and our SP Kasar, Sir Nimal, has been very instrumental in maintaining law and order in border areas, especially in the riverine areas also. So they have been conducting regular patrolling in the different ways. So at the same time, this side also, Jiribam district side also, we have been conducting this sort of night patrolling in the border area between the Kasar and the Jiribam. So today we have been, as a part of the security measures, we have been conducting joint patrolling in this border area, and we will be continuing doing this sort of joint exercise together with the Kasar district police. Situation क्या है? I would say for the last few days, let's say for the last few weeks, the situation has been quite tense, but now I would say the situation is under control. We've been working in a very close synergy with the Kasar district police, especially whenever there is some requirement, we request to SP Kasar and the DC Kasar for any support, like let's say for example for the post-mortem thing also. Jiribam being in the border, being the border district, and there has been difficulty in going to Impal for any sort of post-mortem and all. So we have been working together with Kasar district SP and the Kasar district police. नुपी आंगांसिंग यावना जिरीबाम दा तमथीना हाथोकपीखिबगी थौदोक अदुबो माइगै कयादगी पेंदबा फोंदोंनरगले हौखिबा नवेंबर की तांग कुन युमसाकैसे नुमिता जारीबोन की तोंगान फुरुप की CSO सिंह पुनसिलगा जिरीबाम दा नुपी आंगांग तरुक तमथीना हाथोकपीखिबा अमदी मियोय अनि अमसु मई थादोकपीखिबगी मिनुंगसी यावद्रबा थौदोक अदुबो यानिंगदबा फोंदोक्तुना यामख्रबा मियामगी ओइबा मैरागी खोंगसेट अमा सेंगबिल लमलोंग मरी फांगबदगी हौदुना लाला म्युनिसिपल बोर्ड मयोल फावरगा लाला हॉस्पिटल तमना चलुरबा मतुंग लाला बीर तिकेंद्रजीत खुबमदा लाक्तुना लोइसिनखि खोंगसेट अदुदा सरुक याखिबसिंगना थौदोक अदुगी मतांगदा मरा लेबसिंग अहकबा चैराक पीगदबनी हाइबगी दाबी तौखि हाइना हाइलाकंदीदगी कॉन्सम रोबिंद्रना पाउदमलगले होजाई डिस्ट्रिक्ट की मनुंग चन्ना लैबा थोरेन खुंदा होदो आसाम मणिपुरी संस्थान सिंधुना नवेंबर की 13 जिरीबाम की बोरो बेकरादगी नुपी आंगांग सिंगु मिनुंगसी यावदना तमथीरबा मिहाता हातोक पिकिबगी थौदोक अदुबो थमोय सोंगना पेंदबा फोंदोकपगा लोइनाना लैखिद्रबा सिंगी थवाइना लाइरमलेंदा इंगना चिंगना लैरोनबगी तमा खुत्ता कैंडल मैरा पाइदुना शांति की खुंगसेट अमा चटखि मोइना अकोय नतबा लिचा छाजत चत्तुना मियोय बदा तमथीना हापचिगी न्याय पामी आइना असम सरकार अमसुंग सेंट्रल गवर्नमेंट दा आइना निवेदन तौजेरी बासकांदी मैरा पाइबिलुबनसु जिरीबामदा नुपी आंगांग यावना मिहाथीना हातोक पिखिबगी थौदोकसिंग अदुदा लैखिद्रबसिंगी थवाइना लाइरमलेंदा इंगना चिकना लैरुनबा थौनिजखिबगा लोइनाना कैंडल मैरा की खोंगसेट अमसु हौखिबा सगुलसे नुमिता चटख्रे थौरम अदुदा बासकांदी मैरा पाइबिलुब की मेंबर सिंगना सरुक याखि हाइरे।
Guwahati ki Sri Sri Radhakrishna Mandir Committee Greater Narengi Meitei Colony nasu Jiribam da thokiba tamthirapa mihar adugi matangda haukiba November 18 Sagolse numita maira katuna leikitaba singi thawai mirelna taibang mapugi nakta ingna chekna leiruna bathauni jaki haina President H Hemango amadi General Secretary U Nil Kumar gi cherolama da phongdorakle mifamna mamang chahidagi Manipur da horkliba irang amadi handakta Jiribam da thokiba thodok singda nupi angang yauna ot nairaga hatpi kiba amadi mahiroi ama hatkiba gi thodok adubu yaning da phongdok pagaloinana tangdu laitaba poraknanaba Central amadi Manipur lengakta haijarak pagaloinana tin kiba miyamna kutta maira paiduna laikidreba singi thawaina mapugi leikonda ingna chikna leirunaba minute ama tumina leptuna thauni jaki haina Yaifalup Hozai gi Secretary Nongthonbam Kamal gi cherolama da haire Hozai gi Amtola Haritoli Khundalaiba Wangkhai Mayum Chandramohan gi Sangaida Yaifalup Hozai gi President Nongthombam Indra Kumar gi Luching Makhada Wangkhai Mayum Bidadhona Maibaren oina sidaba mapugi phambal iratuna Jiribam gi nungsi haitaba mihat nipun gi thodok aduda awaba nungaitaba phongdokpagi mifamama November gi 19 ngarang irai numita pangthokre Lucky Kaptanpur Part 1 Turning Lamlong Kaithel da Ningombam Ranjit amadi Thaunawjam Tonsingi Lamjing Makhada November gi 19 ngarang numitang irai numita Durga Mandopta Candle Maira Thanduna Handakta Manipur amadi Jiribam da tamthiba mawngda mitei ichilnaw sing hatpi bagi thawng adubu maira paibi sing amadi miyoi kayana awapa phongdokre Kanglei miyam gi damak chokthaba banaidana matam sangna kathoktuna lakiba khwai miyam gi pautakloi obiramba oja ibotombi khumanna ikhang khanghaudana leikidaba si ekhoi mayam gi marakta ahoba ma oyoragani haina siko gi publicity secretary thangjam inaucha gi cherolama da phongdorakle mahakna masagi anaba madagi haukiba November gi 18 da taibang thadoktuna chatkibada oja sigi sangaida siko gi luploi singna chatuna minute ani awaba phongdokre Mahagna hingligai matamda mitei ipai puna thambiramba ichak iral pukai langai inat lining na chingba sing kayabut jokhatnanaba amadi hingatnanaba thawai yauna honabiramki mahagna hingligai da iramdam kanglai pak amadi joina takraba mitei miyamgi tamak honaram kiba kayasu amani haina cherola sina makha tarakle chokthaba naidaba kathokpana masaruk oiraba atangba mapari amani haina sikona logjaba galoinana oja sina aikoi miyam thadoktuna chatkiba sida mahaki mung manungda lehoriba awabada sikona saruk yaba galoinana oja sina mapoki manakta ingna chingna pothaba galoinana afaba mapok amada pokhan biba oisenu haina sikona taibang mapugi maphamda thauni jarakle Assam gi Vidhan Sabha Kendra Manga gi Maraki Mikhal gi vote masing thiba ngase ayuk pung 9 dagi hauragani Assam gi Dholai Sildi Bongaigaon Behali amasung Samuguri da haukiba November gi 13 da pangthokiba Maraki Mikhal gi vote masing thiba sigi result ngasi nungtilda phanglaba yana leiri Dholai gi oina vote masing thiba gi damak Ramnagar gi Interstate Truck Terminal da pangthokani hairi panbayai Jharkhand amasung Maharashtra gi Vidhan Sabha Mikhal gi vote masing su ngasi thigani Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chawkhatlaba Mahusagi Layang Pathap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395 732 456 number asida call tawbirak na maning singjari বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাত ব্যথা আসলো এখন তোরা
baka jese powder patto bala powder hara takto powder bala hore bala atta butt kore rakto এটা এখন আমরা এটা করতে পারে আমার নাম প্রদীপ কুমার সিনহা আমি বাজুর থেকে আইছি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গা দেখাই ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি জায়গায় গিয়ে আমার বাড়ি Nungairaba Pao Kasar Pular Tolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin birabu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Aroibada maruoiba pau amukhanna Jiribam da thokiba thodok singda laikhitraba mioi mapan gi hakchang silchar mineral sangdagi poraklaba matung Jiribam gi dingsing khunda lairon chankhre Kasar amadi Jiribam gi ngamkhaida thoganingdaba thodok thoktanaba ngamkhai paringda akanba cheksil thorang lokhatkre Nupi angang sing yauna Jiribam gi thodok adubu maigai kaya dagi pendaba phongdoknarakre amasung Assam gi Bidhan Sabha Kendra Banga gi Maraki Mikhal gi vote masing thiba ngasi ayuk pung 9 dagi hauragani Lakhipur online YouTube channel gi pau sandok jaba ngasi gi oinadi matang asidaloi jare